Hi ma'am, hayang cheiraobagi ay chengbu ga ay chengbu ni sise ma'am. Longdokre songna sengdo sengna kitchen gi ngasi de kitchen gi oina loisalani kai nga kai chaba loisalani sonu ngasi na ba khara paramena masam ko ure masam ka pamatung da khara na la ba khale masam sang de de ba sonu su paru su mo ni ba mot pa yam mal masam ko talo do khara ga no tawra loire ngasi gi hayang di cheiraobani na Mathen thongani aduna ngasi phi subasu loisale kitchen chu ngasi nungdang ngasi nungthindagi ni ko gi blog se loisalamani ai ko di nga ke cha ko pa tawani na nungdang gi bo khara nganna thongdoga dum kitchen su loisalamani asina mapa ayeng cherau nongan bagani ma chat ke doise aduna nahan gi chanam go morok gi achar du loi khare ba loi dore khitang tang ai re do ma gi amu khara yamna tawbina ba pugina ba gi na kabok kabok lasting oina ba su aina ko kuina adun aina nungsa da nga phawdok pani chanam ga morok tangkhai se morok chak tangkhai ne da aina katin chak that pani ai di magi isingi saruk to chupsan na baina kitchen ga mathak makha ne o lei se pungchai chai re kai kha khara di loisale da paru school da gi hale sonu di school chatre paru school chalre school je pung 3 makhai da gi 3 makhai bong na mari ta de na masa ga se ngang se loy aduga si se na paru gi cheirauba da di puri pudi le ba ko do su dum aina cheirauba da lit na ba na ma da half sleep se ai di sleepless puri se phaje ba ko aina paru na heading da ba ado 8 to 9 years ki lawbani aduga apik pala apira masagi 8 to 9 years ki ra kaino khangde sumaina ahum se machu se sum red leire black white leire black leire phaje yana ina dum yamna su tang bana ten lawsen mane do pitru pik e paru da lilhala ga su yeng roi dum khange ba chara roi se apik pi se hando kharani ana cheirauba da dum litlan waina tamba ni phi di do am phatta ba din ate dum aina dum sagala baina ko inu dan litna baina dum lawbi ban cheiraobagi ta sunate da dum aina inu dan litna baina ne yamna su tang bana te na hando khara return to khare mo hoje achauba 8 to 9 years tagi achauba di laitra ba aduga sigi kaino se ko gi ke lam khunu se ngone ma adum aina asai de dum ngak pari ko do video loksale ani se sauna ri ra kaino friend la nupa ra nupi ra boyfriend girlfriend la khangde amana adum thi mi ra kaino tawi ba ko akoi right side ki sina ne mathak ta lai sina dum pai gi ba akoi gi masa se ama da mu chong makha da mu chong atai di pai thok te ko suk pai pai de ko ga sai de ri yeng pa se adum masa ama da mu ko mu am di se de maning makha da le ho sina mo mu manak ta changchelo ko makha da pai thabi gu oi ni se sauna ri ra kai no thi mi mar makha da lai ri sina mathak ta lai ri sina saw bo ra mare ni se ado maron di khang da maina kari kari na chucha taunari ga chapot ki khanari ra ka dauri ba di khang dre da sai dum ji yeng ba saw phara mare ngone pun gare hoje pura mu ani se di uche kaino ko ke ni lam kun ani se sai di nga ko dum sai di du bai tau le mi ko mu mathaki kaino se da su masa da mu pai kha de ma si na mu pai sen tau le mi hoje pun na phamina gar aduga mayam agi chakhum se loisandringe da pheng ai di ate de pharedam loisale ai di ngasi ta hawraga de hayeng di cherau baina nga charoi duibani na tawba yara roi aduna ma puna bai ai di mathak cherau nungat baga di dum ma ayung na chakhidro bane ba aduna ma puna bagi magi puna bagi ngari to nga se ngobirage ma smaina puhare dum ada mor thum so hapamina morok kap mekhai ra dum cha di cha khara changja ba do ando ai we di ko mem sumaina dum ai we di di dum ai thona ngora chaning da ba polok ba haitare akoi ne iron ba khangde kangsoi khangde ma da hapa di cham na tak na cham ne ba ko angau ba si da di ngau tho mi na thau da cham dai di cham na su ka mai tau ni do be lau tha khara ni aduna cham dra me na ai di dum reels da ka phone da ka ubo do hangoi bai tare khongpak na ka chabe lau nam ma ngari se mi nai tau to se bai ni da ma di kai khan na mar au loi ra morok tang khai hap chan bi re aduga sina achar gini achar morok su chanam su yam ba ni na masala se su yam da ri ara
ꯀꯥꯕꯛ ꯀꯥꯕꯛ ꯉꯧꯊꯣꯛꯑꯒꯦ ꯑꯆꯥꯔꯒꯤ ꯃꯁꯥꯂꯥꯁꯤꯁꯨ ꯑꯆꯥꯔ ꯇꯧꯁꯟꯕꯤꯔꯅꯤ ꯃꯣꯔꯣꯛ ꯉꯥꯔꯤ ꯉꯧꯕꯤꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯇꯝ ꯗꯕꯥꯗꯕꯤ ꯁꯦꯡꯗꯣꯛꯑꯅꯤ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯗꯣꯛꯑꯒ ꯆꯥꯛ ꯀꯩꯅꯣ ꯇꯧꯔꯅꯤ ꯕꯥꯔꯣꯏ ꯆꯥ ꯂꯣꯏꯔꯛꯄꯗꯁꯨ ꯉꯥꯏꯔꯤꯗ ꯆꯥꯛ ꯊꯣꯡꯗꯣꯛꯑꯒ ꯀꯨꯀꯔ ꯒ꯭ꯌꯥꯁ ꯆꯨꯂꯥꯒ ꯂꯣꯏ ꯇꯩꯊꯣꯛꯑ ꯊꯝꯃꯝꯃꯅꯤ ꯍꯌꯦꯡꯗꯤ ꯅꯣꯡꯉꯥꯜꯂꯛꯄꯒ ꯃꯊꯦꯜ ꯊꯣꯡꯅꯕꯒꯤ ꯈꯔ ꯏꯪꯊꯔꯦ ꯇꯛꯈꯥꯏꯔꯒꯦꯁꯦ ꯒ꯭ꯔꯥꯏꯟꯗꯔꯗ ꯑꯁ ꯄꯣꯔꯗꯥꯒ ꯈꯟꯖꯜꯂꯦ ꯅꯪꯅ ꯑꯆꯥꯔ ꯇꯧꯔꯒꯦ ꯇꯧꯕꯩꯅ ꯃꯁꯥꯂꯥꯁꯦ ꯁꯤꯗ ꯇꯣꯉꯥꯟ ꯍꯥꯞꯄꯅꯤ ꯁꯤꯗ ꯅꯪꯒꯤ ꯂꯣꯏꯁꯟꯈ꯭ꯔꯗꯤ ꯑꯗꯨꯏꯗꯤ ꯁꯦꯡꯅ ꯍꯌꯦꯡꯗꯤ ꯉꯥ ꯇꯣꯉꯥꯟ ꯍꯌꯦꯡꯗꯤ ꯐꯅ ꯁꯦꯡꯉꯁꯨ ꯌꯦꯡꯉꯨꯅꯤ ꯉꯁꯥꯏꯒꯤ ꯎꯐꯨꯟ ꯅꯞꯄꯤ ꯌꯦꯡꯉꯨꯅꯤ ꯉꯥ ꯆꯥꯛ ꯁꯣꯛꯄ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯁꯤ ꯂꯣꯏꯁꯤꯜꯂ ꯊꯝꯈ꯭ꯔꯗꯤ ꯅꯪꯒꯤ ꯀꯣꯝꯃꯦ ꯌꯥꯝ ꯗꯤꯟ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯁꯥꯒ ꯉꯪꯉꯒ ꯁꯦꯡꯕꯤꯔꯤ ꯃꯥꯁꯨ ꯉꯁꯥꯏꯗꯤ ꯑꯩꯁꯨ ꯐꯝꯃꯛꯇ꯭ꯔꯤꯕꯅꯤꯅ ꯃꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯀꯩꯅꯣ ꯃꯥꯁꯨ ꯌꯥꯎꯕꯤꯔꯛꯏ ꯑꯗꯨꯒ ꯃꯥꯁꯨꯅꯒꯤ ꯏꯁꯩ ꯉꯪꯕ ꯇꯥꯅ ꯑꯆꯥꯔꯁꯦ ꯁꯦꯝꯗꯣꯛꯑꯒꯦ ꯌꯥꯝꯃꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯂꯤꯛꯄ ꯃꯥꯟꯕꯗꯅꯤꯀꯣ ꯌꯥꯝꯃꯦ ꯑꯆꯥꯔꯁꯦ ꯅꯍꯥꯟ ꯃꯃꯥꯡ ꯁꯦꯝꯈꯤꯕꯗꯤ ꯁꯥꯊꯤꯅ ꯍꯥꯎꯔꯦ ꯑꯗꯣ ꯁꯤꯅ ꯑꯃꯨꯛ ꯌꯥꯝꯃꯕꯩꯅ ꯈꯪꯗꯦ ꯇꯧ ꯂꯣꯏꯔꯒ ꯈꯪꯕ ꯑꯩꯅ ꯃꯥꯅ ꯍꯌꯦꯡ ꯑꯥꯗ ꯆꯥꯔꯒ ꯍꯥꯏꯖꯔꯛꯑꯅꯤ ꯑꯩ ꯄꯨꯅꯕꯅꯤ ꯁꯤꯂꯣꯡꯗ ꯆꯅꯝ ꯂꯣꯏ ꯃꯈꯥ ꯆꯪꯈ꯭ꯔꯕꯈꯔ ꯖꯥꯝꯕ ꯃꯥꯜꯂꯦ ꯅꯝꯐꯨꯗ ꯑꯣꯏꯔꯅꯤ ꯑꯗꯨꯝ ꯇꯧꯔꯅꯤꯅ ꯖꯥꯝꯁꯟ ꯅꯍꯥꯟꯒꯤꯗꯁꯨ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯦꯅꯦ ꯑꯗꯨꯝ ꯍꯞꯇꯥ 3-4 ꯑꯗꯨꯝ ꯆꯥꯏꯗꯕꯅꯦꯕ ꯊꯥ ꯑꯃ ꯆꯥꯗꯣꯏꯁꯦ ꯅꯣꯏ ꯆꯥꯕꯩ ꯃꯈꯥ ꯄꯣꯜꯂꯦ ꯀꯩꯅꯣ ꯅꯊꯟꯗꯗꯤ ꯆꯥꯔꯣꯏ ꯑꯗꯨꯅꯤ ꯑꯣꯈꯥꯏꯔꯅꯤ ꯌꯥꯔꯦ ꯂꯣꯏꯔꯦ ꯀꯨꯞꯁꯜꯂꯒ ꯊꯝꯕꯤꯔꯅꯤ ꯑꯗꯨꯒ ꯉꯔꯥꯡ ꯂꯩꯔꯛꯄ ꯖꯥꯔꯗꯣ ꯈꯔ ꯄꯤꯛꯇꯣꯏꯔꯥ ꯈꯪꯗꯦ ꯑꯗꯨꯒ ꯄꯣꯠꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯂꯤꯛꯇꯣ ꯈꯔ ꯄꯥꯕ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯔꯦ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯑꯣꯏꯅ ꯍꯥꯞꯄꯅꯤ ꯁꯤꯗꯅ ꯉꯥꯔꯤ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯉꯥꯔꯤꯒꯁꯦ ꯑꯃꯨꯛ ꯄꯨꯔꯥ ꯐꯔꯥ ꯂꯥꯎꯔꯦ ꯑꯁꯤꯗꯤ ꯑꯗꯨꯝ ꯀꯨꯏꯅ ꯑꯗꯨꯝ ꯊꯝꯕ ꯌꯥꯔꯅꯤ ꯀꯥꯕꯛꯇ ꯉꯧꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯑꯗꯣ ꯑꯥꯗ ꯅꯍꯥꯟꯗꯤ ꯉꯥꯔꯤ ꯄꯦꯀꯦꯠ ꯑꯃ ꯄꯨꯔ ꯆꯠꯈ꯭ꯔꯒ ꯈꯟꯅꯔꯛꯇꯅ ꯆꯥꯗꯕ ꯃꯤꯗꯤ ꯅꯝꯊꯤꯔꯤꯃꯤꯗꯣ ꯂꯧꯕ ꯈꯣꯠꯄ ꯍꯥꯏꯁꯦ ꯉꯥꯟꯈꯤꯕꯅ ꯑꯃ ꯑꯣꯏꯔꯦ ꯑꯗꯣ ꯈꯟꯅꯔꯛꯇꯅ ꯆꯥꯗꯗꯅ ꯑꯗꯨꯝ ꯊꯝꯕꯗꯒꯤ ꯀꯣꯟꯊꯪꯗꯗꯤ ꯑꯃꯨꯛꯇꯗ ꯉꯧꯊꯣꯛꯑꯒ ꯆꯥꯈ꯭ꯔ ꯃꯥꯜꯂꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯂꯒꯅꯦ ꯃꯩ ꯆꯠꯈ꯭ꯔꯦ ꯌꯥꯔꯦ ꯇꯛꯄꯁꯤꯅ ꯂꯪꯉꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯌꯦꯡꯉꯨꯅꯦ ꯑꯁ ꯃꯇꯝ ꯉꯔꯥꯡꯒ ꯉꯁꯤꯒꯤ ꯃꯇꯝ ꯈꯨꯆꯦꯟꯁꯦ ꯃꯩ ꯆꯠꯈ꯭ꯔꯦ जाओ ऊपर जाओ ꯙꯨꯞ ꯊꯥꯅꯈ꯭ꯔꯦ ꯃꯥꯒꯤ ꯑꯆꯥꯔ ꯍꯥꯞꯅꯕ ꯂꯩꯔꯛꯄ ꯖꯥꯔꯗꯨꯅꯤ ꯁꯤꯁꯦ ꯈꯔ ꯄꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯏꯀꯣ ꯃꯥꯅ ꯄꯨꯕꯗ ꯀꯥꯏꯊꯣꯛꯈ꯭ꯔꯕ ꯂꯣꯏꯔꯦ ꯑꯗꯣ ꯂꯤꯛꯁꯦ ꯐꯖꯩꯀꯣ ꯁꯨꯃꯥꯏꯅ ꯕꯤꯁꯀꯤꯠ ꯀꯩꯀꯩ ꯍꯥꯞꯄꯒꯁꯦ ꯑꯗꯣ ꯁꯤꯗ ꯑꯣꯏꯅ ꯍꯥꯞꯄꯤꯔꯅꯤ ꯍꯥꯟꯅꯒꯤꯁꯤꯅ ꯀꯟꯕ ꯍꯦꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕꯀோ ꯍꯥꯏꯗꯤ ꯀꯟꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯁꯦꯠ ꯂꯥꯎꯅ ꯆꯠꯈꯤꯒꯗꯕ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯕꯤꯁꯀꯨꯠꯁꯤꯡꯁꯦ ꯑꯩꯅ ꯍꯥꯞꯆꯤꯜꯂ ꯊꯝꯕꯅꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯖꯥꯔꯁꯦ ꯈꯪꯗꯦ ꯈꯤꯇꯪ ꯃꯆꯥ ꯍꯥꯏꯗꯤ ꯄꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯀꯥꯏꯈ꯭ꯔꯗꯤ ꯇꯣꯛꯑꯦꯅ ꯃꯃꯥꯡꯗꯁꯨ ꯑꯃ ꯄꯨꯈꯤꯕꯅꯤ ꯑꯩꯈꯣꯏ ꯖꯦꯝꯒꯤ ꯖꯥꯔꯁꯤꯅ ꯑꯃꯨꯛ ꯐꯕ ꯂꯩꯇ꯭ꯔꯦ ꯊꯔꯞ ꯇꯧꯔꯒꯅꯦ ꯑꯃ ꯑꯥꯗ ꯄꯨꯈꯤꯕꯅꯤ ꯃꯃꯥꯡꯗꯁꯨ ꯑꯆꯥꯔ ꯇꯧꯔ ꯄꯨꯔ ꯆꯠꯂ ꯃꯥꯅ ꯄꯨꯔꯛꯇꯕ ꯑꯗꯣ ꯑꯩꯅ ꯍꯟꯗꯛ ꯂꯥꯛꯄꯗꯤ ꯄꯨꯔ ꯂꯥꯛꯑꯣ ꯍꯥꯏꯅꯤ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯖꯥꯔꯗꯒ ꯕꯤꯁꯀꯤꯠ ꯍꯥꯞꯄ ꯏꯂꯪ ꯂꯪꯉꯦ ꯑꯗꯨꯒ ꯃꯥꯏ ꯑꯆꯥꯔꯁꯦ ꯀꯨꯞꯁꯜꯂ ꯊꯝꯕꯤꯔꯅꯤ ꯍꯌꯦꯡ ꯆꯠꯂꯝꯗꯥꯏꯗ ꯍꯥꯞꯆꯤꯟꯕ ꯍꯥꯏꯅꯤ ꯑꯗꯨꯒ ꯁꯤ ꯔꯨꯝꯁꯦ ꯂꯣꯏꯁꯜꯂꯦ ꯃꯇꯝ ꯌꯧꯈ꯭ꯔꯦ ꯃꯃꯥꯡꯒꯤ ꯔꯨꯝ ꯑꯃꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯤꯠꯆꯟꯗꯤ ꯂꯣꯏꯔꯦ ꯆꯥꯏꯔꯤ ꯗꯕꯥ ꯑꯃꯨꯛ ꯁꯦꯡ ꯐꯦꯡ ꯇꯧ ꯂꯩꯔꯕꯅꯤꯅ ꯂꯣꯏꯔꯦ ꯃꯥ ꯃꯊꯛꯇ ꯀꯥꯔꯒ ꯁꯦꯡꯈ꯭ꯔꯦ ꯑꯦꯛꯖꯣꯁ ꯐꯦꯟꯗꯒꯤ ꯃꯣꯠꯄꯁꯤꯗꯤ ꯃꯌꯥꯝ ꯊꯥꯎ ꯀꯤꯠꯆꯟꯗ ꯑꯗꯨꯝ ꯊꯥꯎ ꯀꯩꯀꯩ ꯊꯣꯡ ꯂꯩꯕꯅꯤꯅ ꯃꯩꯈꯨ ꯇꯧꯕꯅꯤꯅ ꯀꯤꯠꯆꯟꯁꯦ ꯊꯨꯅꯁꯨ ꯌꯥꯝꯅ ꯃꯣꯠꯂꯦ ꯊꯨꯅꯁꯨ ꯂꯣꯏꯔꯦ
ꯑꯗꯨꯒ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯗꯣꯛꯑꯦ ꯁꯣꯝꯗ ꯂꯣꯏꯔꯦ ꯔꯦꯗꯤꯗ ꯑꯗꯨꯅ ꯑꯩꯅ ꯆꯨꯂꯥ ꯀꯩꯀꯩ ꯁꯤꯂꯤꯟꯗꯔ ꯑꯩꯈꯣꯏ ꯆꯨꯂꯥꯒꯁꯦ ꯂꯣꯏ ꯁꯦꯡꯗꯣꯛꯑꯅꯤ ꯂꯣꯏꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯇꯨꯔ ꯍꯥꯏꯕꯨ ꯏꯅꯥꯎ ꯑꯃꯅ ꯆꯦ ꯍꯥꯎꯁ ꯇꯨꯔ ꯌꯨꯝ ꯑꯩꯈꯣꯏꯒꯤ ꯔꯨꯝꯁꯦ ꯇꯨꯔ ꯇꯧꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯇꯅꯤꯗ ꯃꯌꯥꯝ ꯇꯨꯔ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨ ꯔꯣꯡ ꯊꯥꯔꯁꯨ ꯀꯂꯔ ꯊꯥꯔꯁꯨ ꯆꯠꯂꯔꯣꯏꯌꯦ ꯆꯠꯀꯅꯤ ꯆꯠꯀꯗ꯭ꯔꯥ ꯑꯊꯥꯕꯗꯣ ꯆꯨꯁꯜꯂꯦ ꯄꯨꯔꯥ ꯈꯣꯠꯇꯠꯂꯒ ꯑꯗꯨꯃꯥꯏꯅ ꯊꯥꯔ ꯑꯗꯣ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯀꯔꯤ ꯃꯣꯠꯂꯛꯑꯃꯤꯅ ꯇꯨꯀꯠꯆꯩꯕꯀꯣ ꯑꯗꯨ ꯌꯣꯡ ꯃꯈꯥꯗꯒ ꯆꯦꯟꯊꯔꯛꯏ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯈꯨꯇꯤꯟꯗꯣ ꯅꯝꯕ ꯂꯣꯏ ꯆꯠꯈꯤꯅꯦꯕ ꯂꯣꯏꯅ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯔꯦ ꯁꯦꯡꯗꯣꯛꯄ ꯀꯤꯠꯆꯟꯁꯨ ꯂꯣꯏꯔꯦ ꯃꯃꯥꯡꯒꯤ ꯔꯨꯝꯁꯨ ꯂꯣꯏꯔꯦ ꯑꯗꯨꯗꯩ ꯃꯅꯨꯡꯒꯤ ꯔꯨꯝꯗ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯁꯨꯝ ꯁꯦꯡ ꯂꯩꯕꯅꯤꯅ ꯑꯗꯨ ꯌꯥꯝ ꯁꯦꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯤꯠꯆꯟꯗꯅꯤ ꯈꯔ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯥꯎꯒꯁꯦ ꯀꯤꯠꯆꯟ ꯑꯗꯣ ꯑꯩꯈꯣꯏ ꯈꯤꯔꯀꯤꯁꯤꯗ ꯅꯞꯁꯟꯕ ꯈꯣꯠꯆꯟꯕ ꯇꯧꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯅ ꯊꯥꯡꯖꯜꯂꯦ ꯃꯐꯝ ꯆꯥꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀꯤꯠꯆꯟ ꯃꯆꯥ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯡꯗꯣꯛ ꯂꯣꯏꯔꯛꯄꯒꯤ ꯇꯨꯔ ꯃꯆꯥ ꯑꯝꯇ ꯇꯧꯖꯔꯛꯀꯦ ꯂꯣꯏꯅ ꯀꯟꯇꯦꯅꯔ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯂꯧꯊꯣꯛꯑꯦ ꯁꯦꯡꯗꯣꯛꯑꯦ ꯑꯃꯨꯛꯀ ꯍꯥꯞꯆꯤꯜꯂ ꯊꯝꯕꯅꯦꯕ ꯄꯤꯛꯇꯤ ꯔꯨꯝ ꯀꯤꯠꯆꯟꯒꯤꯁꯦ ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇꯦꯀꯣ ꯄꯣꯠꯅ ꯌꯥꯝꯃꯕꯅꯤꯅ ꯑꯗꯨꯝ ꯂꯝꯁꯦ ꯄꯤꯛꯑꯦ ꯑꯗꯨꯝ ꯃꯥꯏ ꯆꯥꯅꯅ ꯊꯝꯅꯤꯡꯕꯒꯤꯀꯣ ꯆꯟꯅꯕ ꯍꯥꯏꯗꯨꯅ ꯁꯤ ꯃꯈꯥ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯐꯤꯜꯇꯔ ꯃꯈꯥꯗꯒ ꯊꯝꯃꯤꯕ ꯃꯌꯥꯝꯁꯤꯗꯤ ꯂꯣꯏꯔꯦ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯆꯦꯡ ꯍꯥꯞꯆꯤꯜꯂꯅꯤ ꯉꯔꯥꯡ ꯕꯣꯔꯥ ꯑꯅꯤꯈꯛ ꯂꯩꯔꯛꯄꯗꯣ ꯍꯥꯞꯇ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯊꯟꯅꯕ ꯍꯩꯔꯅꯤ ꯄꯨꯡ 2:30ꯗꯨꯗꯒꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄꯛꯇꯕꯤꯗ ꯄꯨꯡ 3:30 ꯇꯥꯔꯤꯅꯦ ꯃꯌꯥꯝ ꯆꯥ ꯊꯛꯄꯩ ꯉꯥꯏꯍꯥꯛꯄꯨꯗꯤ ꯐꯝꯃꯨꯏꯀꯣ ꯑꯗꯣ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄꯨꯡ ꯂꯣꯏꯔꯦ ꯁꯦꯡꯕ ꯍꯌꯦꯡꯒꯤ ꯃꯊꯦꯜꯒꯤ ꯆꯅꯥꯅꯦ ꯃꯪꯒꯜꯅꯦ ꯌꯣꯡꯆꯥꯛꯅꯦ ꯇꯤꯡꯁꯜꯂꯦ ꯑꯗꯨꯒ ꯁꯒꯣꯜ ꯍꯋꯥꯏ ꯈꯔ ꯇꯤꯡꯁꯜꯂꯦ ꯑꯗꯩꯗꯤ ꯀꯣꯂꯤ ꯍꯋꯥꯏ ꯀꯩꯀꯩꯒ ꯑꯝꯇ ꯊꯣꯡꯉꯔꯣꯏ ꯁꯒꯣꯜ ꯍꯋꯥꯏ ꯑꯃꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯈꯪꯕ ꯍꯥꯏꯅꯤꯀꯣ ꯁꯒꯣꯜ ꯍꯋꯥꯏꯒ ꯆꯅꯥ ꯃꯣꯇꯣꯔꯁꯤꯗꯤ ꯇꯤꯡꯉꯝꯃꯒꯦ ꯑꯗꯨꯒ ꯀꯣꯜ ꯂꯤꯛ ꯃꯌꯥꯝꯁꯤꯅ ꯁꯦꯡꯕ ꯅꯠꯇꯅꯤ ꯍꯌꯦꯡ ꯂꯥꯏꯒꯤ ꯀꯠꯅꯕꯒꯤ ꯊꯣꯡꯅꯕꯒꯤ ꯁꯤ ꯆꯐꯨꯅꯤꯀோ ꯀꯣꯞꯄꯤꯁꯦ ꯇꯝꯅ ꯑꯗꯨꯝ ꯀꯣꯞꯄꯦ ꯑꯗꯨꯝ ꯃꯐꯝ ꯆꯥꯅ ꯊꯝꯗꯕꯒꯤꯅꯦ ꯗ꯭ꯔꯝꯗ ꯍꯥꯞꯆꯤꯟꯕꯒꯤ ꯄꯨꯡ 3:30 ꯇꯥꯔꯦ ꯃꯣꯏꯗꯤ ꯍꯤꯞꯅꯈ꯭ꯔꯦ ꯑꯩꯁꯨ ꯂꯣꯏꯔꯦ ꯈꯣꯡꯀꯣꯠ ꯍꯥꯝꯗꯣꯛꯑꯒ ꯑꯩꯁꯨ ꯇꯨꯝꯃꯨꯔꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯍꯌꯦꯡꯒꯤ ꯆꯩꯔꯥꯎꯕꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯕꯥꯏ